सुमाइना आइना का कीरगा लेबसे को फजबनेबको मैमना थी हारसो एकदम फजेन खंजदको अदुइदी आइना मौसंग से सादोरपने अदो अमतक सादोकचरमगे मौसे सुमाइ Hey guys, welcome back to my another video. Mayam na igi last video da aisi mo oraga fajay haibado adona mo oina sadorake tawbani adui comment su khara pathokchurage adui di ahan bada mo oibagi damakta di chandon thinbe mathau taina ko chandon se aina thinjare ba ko fajabani yong ai haisu hairabani mo oibadi am channel drum ne ko aise ado khut sidi yadre he kuira matung na thinbani na ko chandon se ko ishana thinjabani adui gi mayam khoi kasar da di chandon thin loiraga smaina na khang da nam hodaba yade aduina ahum khaksu namchale adu loiraga mau sadokpanina ko angangba bindi se red color machu gi bindi namade khoi siga mau ni haine yaba ko aduna angangba bindi se namaga pakchabra natraga ainam ikare ba ko amuba mu onthok chare adu di amuba namana pakchabra natraga angangba namana pakchabra mayamna haibiro adu gi dress ina ko aina ani kha khanjabani ba ko mau manba dress se ko adu di ahan bada asigi machu se an se laga yengalage wow dum phase ko aise Pagi to bunida mayam ado asigi siga khatang di chana bawa lena khale blouse siga di ko black color gi blouse siga di ado mo anu pidi man lera bani se ko singba mo wora gi am phajado ma le ba ko ado na mo sadorak pani ado mako phi si ko yam nungai ta bido comfort pi da bido ore do last di aina sum manage taw saleba मैम वीडियो से पार्ट से लेप्त येंबीब अदुदी कईनो हाइबदा नहान अइना शॉर्ट्स वीडियो अमा थागतखिबनेबा अदुगा अइना हाइजखिबनी अखोइना पीरियड्स लाकपा मतमदा अखोइगी मेंस्ट्रुएशन कप नत्रगा अखोइगी पेड्स गुंबा से हापतना लेबा ngamgdraina अदुगा अनंबा आंसर से नो हाइना लाइएबा ngamchu ngamोइदबा थबकनेबको अदुदी मैम खल्लोबको अखोइगी पेड्स से यावदना मेंस्ट्रुएशन से कप यावदना लेरिबा अखोइगी रिलीफ कैम्पदा ओइगरा नत्रगा खुंगंगी मनुंगदा लेबा नुपी मयाम अमसु लैरिबको अखोइगी फी से यूज तौरागा अखोइगी सुदोगा कम यूज तौनबसे असिगी अखोइ अनाबा के आपुई पोल हाइबसे मैमनसु सुम खंगमगनी तारमगनीबको अदो मोइदि तादबसु याउरिनेबा अदोइदि मैम हजि वानिंगाइ लेटुरेबा कइनो हाइबदा everteen न को मोइगी प्रोग्राम अम सिलेबको हाइबदि पीरियड केयर एडॉप्शन प्रोग्राम हाइनको अदोना मैम असिगी दा अखोइगी रिलीफ कैम्प दा ओइगेरा खुंगंगदा ओइगेरा अखोइगी पेड्स फंगदना लेबा मिसिंगसे को हाइदि मोइना प्रोवाइड तौरकनीबको अदोनि सामसु यूज तौजरिबको हजि everteen की periods care से को sanitary pad से हाइबदी neem and safflower ना साबनेबको अदोना मैम हजिक मैम ना तौदुइसे कइनो हाइबदा आई असिगा वेबसाइट से सिगा थोलमगेबको असिगी वेबसाइट से चंगगा हाइदी sanitary pads फंगदबा अखोइगी रिलीफ कैम्प ओइगेरा खुंगंग ओइगेरा को sanitary pad से फंगदबको अदोना मैम असिगी वेबसाइट से चंगगा मोइगी लोकेशन फंगदबा मफमदगी लोकेशन दो हापीरो खंगब्रा अदोगा everteen की तरफतगी मोइना ngami मखैदी को मैम दा sanitary pad से थारकनबा होनगनिबको अदोना मैमना यारी मखैदी शेयर तौबियु असिगी मेसेज से को अदोंगी फ्रेंड ओइगेरा फैमिली ओइगेरा अदोंगी शेयर अमदा नुपी अमगी पुंसीबु कंदोइनेबको अदोना मैम यारी मखैदी शेयर तौबियु adoga asidi pura mawano bi mandro mayam yengu mayam phajadra आईदी ऐसे वीडियो से हबक तो नहीं था जा ड्रेस का से सेट दा उजी जाब्रिंगो साइ दिन मैं ने सोंदा फुल्लु को हलवाइरो ओके संदेलुला कनो मैम फजर बिंगु ला 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 मांगोना कहीं ड्रॉप ता सलो हां ड्रॉप ला 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 हमें सिंह भी हुए सिगा अस्ताने दा मैम करमना हेली फजबसे ड्रेस पक्चबसे ngsaidуги पक्चबरा नत्रा हजिकी से पक्चबरा अदो इनबदा नुंगाइबदि हजिकी वन प्लाई दुने इनबा याम नुंगाइबको अदो हजिक मवनोबी सारी बनिना नापु मचुसिदि इनाबनी को मवनोबिना अदना मवनोबी याम मालामनी सेना पक्चरमनी तो मैम अनुम चंगसे ला कम ऑन बेबीस अदोइदि मैम येलो कलर सिना पक्चबसु हेलेबको अंगन ngौथोकपा कुचु ngौथोकपसु हेलाबनिना आई येलो से ओइना सेचरगा कमेंट सिंग सु पाजरके अदगी मैम ना आइसे मौ ओरा याम फजे हायपदोको अदो आई खंगेबको आइसे मौ ओरा फजनी हायबदोको अदोना ngasiदी मौ जे पुरा सादोगे सारकपनेबको अदो बिंदी अंगांगबदी नमक्तर याम नंबरसु फतेबा खोइसिगदी बिंदी अंगांगब नंबरदी मौनी हाइनेबको अदोना अमुबोय नमचले अदगी सुमाना आइना का कीरगा
ꯂꯩꯕꯁꯦ ꯀꯣ ꯐꯖꯕꯅꯦꯕꯀꯣ ꯃꯌꯥꯝꯅ ꯊꯤ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯐꯖꯩꯌꯦꯅ ꯈꯟꯖꯗ꯭ꯔꯣ ꯏꯁꯥꯅ ꯏꯁꯥ ꯀꯣ ꯏꯁꯥ ꯊꯥꯒꯠꯇ꯭ꯔꯒꯗꯤ ꯀꯅꯥ ꯊꯥꯒꯠꯇꯣꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯧ ꯑꯣꯏꯔꯒ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯐꯖꯗꯣꯏꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯁꯨꯝ ꯑꯩꯁꯦ ꯀꯤꯅ ꯂꯩꯗꯣꯏꯅꯦꯕꯀꯣ ꯃꯧ ꯑꯣꯏꯔꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯄ꯭ꯔꯦꯡꯀꯤ ꯚꯤꯗꯤꯑꯣꯗꯨꯗ ꯃꯌꯥꯝꯅ ꯁꯨꯝ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯇꯧꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯅꯦꯒꯦꯇꯤꯚꯁꯨ ꯈꯔ ꯇꯧꯔꯛꯏ ꯅꯦꯒꯦꯇꯤꯚꯇꯤ ꯑꯃꯅꯤꯇꯅꯤ ꯂꯥꯛꯏꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅꯗꯤ ꯑꯅꯝꯕ ꯂꯥꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯩꯁꯦ ꯃꯧ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯖꯗꯧ ꯃꯥꯜꯂꯦꯅꯀꯣ ꯍꯣꯏ ꯐꯖꯗꯧꯅꯦ ꯃꯧ ꯑꯣꯏꯔꯗꯤ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯆꯟꯗꯣꯟꯒ ꯊꯤꯜꯂꯒ ꯍꯥꯏꯗꯤ ꯌꯥꯝ ꯆꯝꯇꯛꯅ ꯐꯖꯕꯤꯗꯣ ꯂꯦꯝꯅ ꯐꯖꯕꯤꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯍꯣꯏ ꯃꯤꯕꯨꯗꯤ ꯈꯔ ꯄꯤꯛꯆꯩ ꯑꯩ ꯈꯪꯖꯩꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯔꯥꯁꯤ ꯂꯩꯕꯅꯦꯕ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯦꯀꯣ ꯔꯥꯁꯤ ꯂꯩꯇꯕꯤꯗꯨꯗꯤ ꯑꯣꯏꯗꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯆꯔꯦ ꯑꯗꯨꯏꯗꯤ ꯑꯍꯥꯟꯕꯒꯤ ꯀꯃꯦꯟꯁꯦ ꯍꯥꯏꯖꯔꯒꯦ ꯍꯥꯏꯁꯦꯀꯣ ꯃꯧ ꯌꯥꯝ ꯑꯣꯏꯖꯅꯤꯡꯉꯦꯀꯣ ꯑꯩꯁꯦ ꯃꯧꯁꯤꯗꯤ ꯑꯣꯏꯅꯤꯡꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯗꯤ ꯇꯨꯝ ꯍꯧꯒꯠꯇꯧꯕꯁꯦ ꯌꯥꯝ ꯇꯜꯂꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯪꯊꯝꯊꯥꯁꯤꯗ ꯃꯧ ꯑꯣꯏꯔꯒ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯇꯅ ꯋꯥꯊꯤ ꯇꯥꯗꯣꯏꯗꯣꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯧ ꯑꯣꯏꯖꯈꯤꯔꯣꯏꯒꯦꯀꯣ ꯂꯩꯈꯤꯒꯦꯀꯣ ꯌꯨꯝꯗ ꯈꯔꯅꯤꯒ ꯑꯗꯣ ꯈꯔꯗꯤ ꯑꯣꯏꯅꯤꯡꯕꯗꯤ ꯐꯥꯎꯔꯛꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯂꯤꯁꯜꯂꯦꯕ ꯈꯔ ꯇꯧꯅꯀꯣ ꯑꯗꯣ ꯂꯣꯏꯔꯒ ꯁꯦꯀꯦꯟꯁꯤꯅ ꯍꯥꯏꯔꯤꯁꯦꯀꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯁ ꯀꯩꯒꯤꯅꯣ ꯁꯥꯎꯅꯤꯡꯉꯤꯁꯤꯅ ꯑꯩꯅ ꯃꯧ ꯁꯥꯔꯒ ꯀꯩꯒꯤ ꯁꯥꯎꯅꯤꯡꯉꯤꯅꯣ ꯍꯥꯏꯕ ꯄ꯭ꯔꯦꯡꯀꯣ ꯑꯗꯒꯤ ꯌꯥꯝꯅ ꯆꯥꯟꯅꯅ ꯁꯦꯝꯃꯦ ꯑꯁꯦꯡꯕ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯥ ꯍꯥꯞꯄꯤꯁꯤꯕꯨ ꯌꯨꯝꯅꯥꯝ ꯑꯣꯏꯕꯅꯦ ꯃꯥꯅꯦ ꯑꯁꯤꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯑꯩ ꯂꯤꯖꯔꯛꯀꯦ ꯑꯁꯤꯒꯤ ꯔꯤꯜꯁꯦꯀꯣ ꯑꯩꯁꯦ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯒꯤ ꯀꯩꯝ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯔꯤꯜꯁꯦ ꯊꯥꯖꯤꯜꯂꯛꯄꯀꯣ ꯆꯤꯆꯦ ꯅꯪ ꯂꯨꯍꯣꯡꯉꯕ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩꯗꯣ ꯂꯨꯍꯣꯡꯖꯗ꯭ꯔꯤꯅꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯁꯛꯇꯣ ꯃꯥꯟꯅꯩ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯥꯒꯩ ꯌꯨꯝꯅꯥꯝ ꯑꯣꯏ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯃꯥꯟꯅꯕꯗꯨꯗꯈꯔ ꯃꯥꯟꯅꯩ ꯍꯥꯏꯅꯀꯣ ꯑꯩ ꯃꯥꯜꯂꯨꯔ ꯃꯥꯜꯂꯦꯕ ꯃꯣꯏꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯣꯏꯅ ꯈꯜꯂꯒ ꯆꯤꯆꯦ ꯅꯪ ꯂꯨꯍꯣꯡꯉꯒ ꯀꯩ ꯏꯟꯚꯥꯏꯠ ꯇꯧꯔꯛꯇꯣꯏꯅꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯅ ꯑꯥꯏꯗꯤꯌꯥ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯏꯗꯤ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯕ ꯌꯥꯔꯦꯅꯀꯣ ꯑꯗꯨꯅ ꯑꯩ ꯄ꯭ꯔꯦꯡ ꯇꯧꯖꯔꯛꯄꯅꯦ ꯑꯗꯒꯤ ꯁꯦꯀꯦꯟꯒꯤꯁꯤꯅ ꯍꯥꯏꯁꯦꯀꯣ ꯌꯥꯝ ꯑꯣꯏꯅꯤꯡꯉꯕꯣ ꯏꯕꯦꯝꯃ ꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯉꯕꯣꯏ ꯄꯥꯟꯈꯤꯔꯣꯏ ꯇꯥꯃꯣ ꯑꯩ ꯄꯥꯜꯂꯔꯣꯏꯒꯦ ꯈꯜꯂꯤꯅꯦ ꯑꯔꯤꯕꯤ ꯑꯣꯏꯔꯒꯀꯣ ꯁꯦꯟꯗꯣꯏ ꯆꯥꯔꯒ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕꯅꯦ ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯍꯟꯗꯛꯀꯤ ꯀꯃꯦꯟꯁꯤꯗꯤꯀꯣ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯨꯛ ꯁꯥꯔꯣꯏ ꯀꯩ ꯆꯥꯅꯔꯤꯒꯦ ꯁꯣꯝꯒꯤꯁꯤꯗꯤ ꯃꯧꯕꯧ ꯃꯤꯅ ꯁꯥꯎꯔꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯁꯥꯔꯗꯤ ꯑꯩꯗꯤ ꯍꯥꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯁꯥꯎꯔꯛꯄ ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯡꯛꯇꯣ ꯃꯥꯜꯂꯨꯔꯒ ꯑꯩꯅ ꯑꯣꯏꯔꯝꯗꯕꯗꯣꯀꯣ ꯃꯤꯅ ꯍꯔꯥꯎꯖꯔꯨꯔꯒ ꯍꯣꯞ ꯊꯨꯒꯥꯏꯕꯗꯣꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅꯀꯣ ꯃꯥꯟꯕ ꯍꯦꯟꯃꯟꯗꯅ ꯏ ꯀꯥꯔꯨꯔꯕꯅꯦꯀꯣ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯑꯦꯛꯇꯤꯡꯒ ꯍꯩꯕ꯭ꯔꯥ ꯍꯥꯏꯕ ꯐꯤल्म ꯑꯣꯏꯅ ꯀꯨꯝꯃꯁꯤꯔꯥ ꯍꯥꯏꯕ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯨꯝꯃꯣꯏꯗ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯝ ꯃꯥꯏ ꯑꯣꯟꯁꯤꯟꯖꯒꯦ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯝ ꯂꯩꯖꯒꯦꯀꯣ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯔꯣꯏꯕ ꯀꯃꯦꯟꯁꯤꯅꯀꯣ ꯅꯦꯒꯦꯇꯤꯚ ꯂꯣꯟꯗ ꯄꯨꯔꯒꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯁꯤꯅ ꯇ꯭ꯔꯦ ꯅꯁꯛ ꯈꯨꯊꯤꯁꯤꯒ ꯀꯅꯥ ꯂꯧꯕꯤꯗꯣꯏꯅꯣꯀꯣ ꯁꯣꯝꯕꯨ ꯀꯥꯎꯕꯤꯔꯕꯣ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯟꯗ꯭ꯔꯣꯡꯗꯩꯅ ꯅꯣꯏꯒꯤ ꯀꯣꯟꯗ꯭ꯔꯣꯡꯐꯧ ꯂꯥꯏꯟ ꯂꯦꯡꯉꯦ ꯍꯥꯏꯕꯁꯦ ꯁꯣꯝꯒꯤ ꯑꯁꯤꯒꯤ ꯋꯥꯁꯦ ꯀꯥꯎꯈ꯭ꯔꯕ ꯍꯥꯏꯕ ꯁꯣꯝꯁꯦ ꯁꯨꯝ ꯀꯥꯎ ꯂꯩꯔꯕ ꯍꯥꯏꯕ ꯁꯤꯒꯤ ꯋꯥꯁꯦ ꯑꯩ ꯁꯨꯝ ꯍꯥꯏ ꯂꯩꯔꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯉꯤ ꯃꯈꯩꯗ ꯀꯩꯅꯣ ꯅꯨꯄꯤꯅꯦ ꯑꯩꯁꯦ ꯅꯨꯄꯤ ꯈꯪꯕ꯭ꯔꯥ ꯂꯧꯕꯤꯗꯧꯕ ꯃꯌꯥꯝ ꯂꯩꯌꯦ ꯈꯪꯕ꯭ꯔꯥ ꯄꯥꯛ ꯊꯜꯂꯦ ꯄꯥꯊꯗꯣꯔꯦ ꯁꯣꯝꯗ ꯂꯧꯕꯤꯅꯕ ꯃꯌꯥꯝꯅꯀꯣ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯅꯣꯕ ꯑꯩꯕꯨ ꯁꯛꯁꯤꯕꯨ ꯌꯥꯝ ꯊꯤꯃꯜꯂꯕꯀꯣ ꯅꯥꯇꯣꯟ ꯍꯥꯏꯔꯦ ꯆꯨꯝꯅ ꯄꯥꯜꯂꯦ ꯆꯤꯟ ꯍꯥꯏꯔꯦ ꯈꯇꯪ ꯁꯣꯏꯕꯩ ꯋꯥꯇꯅꯤ ꯁꯔꯖꯔꯤ ꯇꯧ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯖꯔꯛꯏ ꯑꯗꯨꯒꯤꯁꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯃꯊꯪ ꯍꯧꯖꯤꯛꯇꯣ ꯄꯩꯁꯥ ꯂꯩꯇꯕꯩꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯣ ꯇꯁꯦꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯦꯕꯀꯣ ꯃꯧ ꯑꯣꯏꯔꯒ ꯌꯥꯝ ꯐꯖꯔꯦꯅꯀꯣ ꯑꯅꯝꯕꯅꯗꯤ ꯃꯧ ꯑꯣꯏꯔꯒ ꯌꯥꯝ ꯐꯖꯩꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯏꯗꯤ ꯑꯩꯅ ꯃꯧꯁꯦ ꯉꯁꯤ ꯁꯥꯗꯣꯔꯛꯄꯅꯦ ꯑꯗꯣ ꯑꯝꯇꯪ ꯁꯥꯗꯣꯛꯆꯔꯝꯒꯦ ꯃꯧꯁꯦ ꯁꯨꯃꯥꯏꯅꯅꯤ ꯉꯥꯈꯣ ꯁꯨꯃꯥꯏꯅ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯏꯜꯂꯒ ꯋꯦꯠ ꯀꯨꯞꯆꯔꯛꯀꯤ ꯃꯌꯥꯝ ꯇꯧꯖꯔꯛꯀꯤ ꯃꯌꯥꯝ ꯑꯦꯛꯇꯤꯡꯗꯣ ꯁꯤꯃꯛꯅꯦꯕꯀꯣ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕꯁꯦ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔ ꯃꯧ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯃꯌꯥꯝꯅꯒ ꯀꯣꯜ ꯇꯧꯔꯛꯄꯩ ꯋꯥꯅꯦꯕꯀꯣ ꯅꯪꯁꯦ ꯂꯨꯍꯣꯡꯕꯩ ꯏꯟꯚꯥꯏꯇꯦꯁꯟ ꯄꯤꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯅꯦ ꯑꯁꯦꯡꯕ ꯃꯥꯟꯃꯟꯈꯤꯗꯅ ꯑꯩꯉꯣꯟꯗꯀꯣ ꯑꯗꯨꯒ ꯑꯩꯅ ꯐꯨꯜ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯗ ꯍꯥꯏꯖꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯧ ꯁꯥꯁꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯉꯥꯏꯈꯣ ꯌꯥꯝ ꯁꯥꯡꯗꯕꯤꯗ ꯋꯦꯠ ꯑꯔꯦ ꯑꯩꯅꯒ ꯃꯧ ꯑꯣꯏꯔꯗꯤꯀꯣ ꯌꯥꯝꯅ ꯂꯦꯝꯈꯤꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣꯒꯤꯗꯃꯛꯇ ꯈꯇꯪ ꯅꯦꯆꯔꯦꯜ ꯃꯥꯜꯍꯟꯕꯅꯦ ꯑꯗꯣ ꯑꯩꯅ ꯃꯧ ꯑꯣꯏꯔꯗꯤ ꯑꯩ ꯅꯨꯄꯥꯗ ꯂꯨ ꯇꯧꯅꯤꯗ ꯑꯩꯒꯤ ꯏꯅꯦꯕꯣꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯑꯗꯨꯒꯁꯨ ꯂꯨ ꯇꯧꯅꯤ ꯌꯥꯝꯅ ꯂꯣꯏꯅꯃꯛꯇ ꯂꯨ ꯇꯧꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯨꯛ ꯐꯕꯤꯅꯦ ꯅꯣꯏꯅ ꯈꯪꯗꯕꯩꯅꯦ
ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯁ ꯑꯩ ꯉꯝꯗ꯭ꯔꯦꯗ ꯐꯤꯁꯦ ꯏꯟꯕ ꯌꯥꯝ ꯅꯥꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯒꯤ ꯃꯧꯒꯤ ꯂꯨꯛꯁꯇꯣ ꯑꯗꯨꯅ ꯃꯌꯥꯝ ꯐꯖꯩ ꯍꯥꯏꯅꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯐꯖꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯚꯤꯗꯤꯑꯣ ꯃꯊꯪꯗ ꯑꯃꯨꯛꯀ ꯌꯦꯡꯕꯤꯕ ꯂꯥꯛꯎ ꯃꯊꯪꯗꯗꯤ ꯃꯧꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯔꯣꯏ ꯃꯧ ꯁꯥꯃꯜꯂꯁꯨ ꯐꯠꯇꯦ ꯌꯥꯝꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ